Ngasi shooting ni nungai bro. Nungai yang mo. Nungai yang wae. Nung na ba 1 2 3. Bisa bik wa bra. Ngak khai lo chin lai. 다시 짠지 너. 그냥 하이오. Manu wa makata ra ni. 아두기 와니 미인기래 원. Ready hat. Masa senabi. Masa senabi. Khoi di behind the scene da masa senabi. Masa nu behind na balak tare de wa khan kan nungai yo ma. Sabi sabi ang wai. Ana sabi sa body sina. Ai iPhone je clone ne fake ne kai na ha ko mya yawe bu ko. Ado mya mi dia mya mi su ai ne roi na pai bu ko. Screenshot su kina mo shan ga ne bu ko ina. Hello guys, welcome back to my channel. Ma'am, ngasi video si di ma'am celebrity ngada thengna bai video mo oidore. Ngasi je dara je mo hoido shooting le ba ko adada ba. Halita bi thula kani hai ba ko. Ado ai ngasi na ha thengna doi ne mamang da film da mangai re ne u ba do aseng mo da yang to u dri ba ko. Ado ngasi di aseng mo ju u ba phang ba ngam dore. Ado ngai ukna ai je bi na phone da ne ba ko lao na ado ai je tum bahwa pasung angam draba hana ma si sanu ngai de buka ado sanu ngai de je ngahak ne khang nungai ba su na na da bita da khang nungai buka ado ga nungaram gumba lak pa gumba je sa jam nungai ta ba intham chan boi kai boi dai chan ma de ta buka ado sam jam nungai ta buka ta ba tawe buka ado na hida guli cha tum mani na yam na ha ka di ha ko pa su ngam da ba do dum pung pan dang ta pa da sha ni sha je ta them jar ai ji hagot le ado hoji yam chu thengdokre ado ai chatnaba tawrage ado aina dala che mkhoi da chatlingai da ngarang se morang khom da che bi chu re ba ado aina hana ubane ba ado aina hana ubane ya khangna bai da da aina ubane ba ado ga aina hai de ba ado mai hai to sele ba mai ngai yu nong de ge ꯑꯗꯨꯒꯤ ꯚꯤꯗꯤꯑꯣ ꯃꯇꯦꯛꯇꯣ ꯃꯌꯥꯝ ꯎꯠꯆꯔꯛꯀꯦ ꯑꯗꯨ ꯌꯦꯡꯕꯤꯔꯝꯃꯣ ꯑꯗꯨꯒ ꯗꯂꯥ ꯆꯦ ꯃꯈꯣꯏꯗ ꯌꯧꯔꯀꯥꯟꯗ ꯑꯃꯨꯛ ꯃꯌꯥꯝ ꯄꯨꯂꯞ ꯊꯦꯡꯃꯤꯟꯅꯔꯁꯦ ꯎꯌꯥꯕ ꯁꯤꯗ ꯚꯤꯗꯤꯑꯣ ꯂꯩꯔꯕ ꯇꯨꯗꯤ ꯌꯦꯡꯉ ꯌꯦꯡꯉꯣ ꯚꯤꯗꯤꯑꯣ ꯂꯩꯔꯕ ꯃꯥꯅꯦ ꯚꯤꯗꯤꯑꯣꯅꯦꯕ ꯐꯖꯩ ꯌꯥꯝꯅ ꯃꯃꯥꯏ ꯄꯤꯛꯄꯁꯤꯗꯅꯦ ꯅꯪꯅ ꯃꯥꯟꯗꯕ ꯋꯥꯅꯦ ꯃꯌꯥꯝ ꯁꯤꯗ ꯚꯤꯗꯤꯑꯣ ꯂꯩꯔꯦ ꯃꯌꯥꯝ ꯁꯤꯗ ꯚꯤꯗꯤꯑꯣ ꯂꯩꯔꯦ ꯑꯩꯅ ꯃꯤꯁꯦꯟ ꯃꯅꯨꯡꯗ ꯎꯔꯤꯅꯦꯕꯀꯣ ꯆꯠꯈꯤꯗꯣꯔꯦ ꯑయ్ꯌꯣ ꯑꯩꯅ ꯍꯥꯏ ꯇꯧꯁꯜꯂꯦ ꯁꯤꯗ ꯑꯩ ꯍꯥꯏ ꯇꯧꯔꯦ ꯍꯥꯏ ꯇꯧꯁꯜꯂꯦ ꯍꯥꯏꯕ ꯑꯩꯅ ꯍꯥꯏ ꯇꯧꯔꯦ ꯍꯥꯏ ꯇꯧꯁꯜꯂꯛꯄ ꯋꯥꯅ ꯈꯔ ꯇꯝ ꯊꯧꯋꯣ ꯕꯤꯖꯨꯒꯦ ꯊꯪꯅꯅ ꯐꯕ ꯕꯤꯖꯨꯒ ꯊꯦꯡꯒꯥꯏꯅꯗꯦ ꯍꯥꯏꯕ ꯌꯥꯔꯣꯏꯌꯦ ꯃꯌꯥꯝ ꯃꯣꯏ ꯁꯨꯇꯤꯡꯒꯤ ꯂꯥꯛꯑ ꯃꯥꯜꯂꯦꯕꯀꯣ ꯁꯤꯗ ꯒꯥꯔꯤ ꯈꯥ ꯂꯩꯔꯦ ꯑꯩꯁꯨ ꯆꯪꯕ ꯏꯀꯥꯏꯔꯦ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏ ꯆꯦꯗ ꯑꯣꯏꯇꯥꯔꯁꯨ ꯁꯨꯝ ꯃꯣꯏ ꯃꯌꯥꯝ ꯂꯩꯔꯝꯒꯅꯤ ꯃꯤ ꯃꯌꯥꯝ ꯂꯩꯕꯁꯦ ꯆꯪꯕ ꯌꯥꯝ ꯏꯀꯥꯏꯖꯩ ꯍꯥꯏꯕ ꯑꯗꯣ ꯆꯪꯁꯦ ꯃꯤ ꯃꯌꯥꯝ ꯆꯪꯈ꯭ꯔꯦ ꯑꯁ ꯑꯩ ꯆꯪꯕ ꯏꯀꯥꯏꯖꯩꯗ ꯃꯌꯥꯝ ꯗꯥꯟꯁꯦ ꯑꯩꯈꯣꯏ ꯌꯧꯔꯦ ꯃꯣꯏ ꯁꯣꯝꯗ ꯀꯩꯀꯥ ꯀꯤꯔꯤ ꯁꯣꯝꯗ ꯀꯩꯀꯥ ꯀꯦꯔꯤꯕꯀꯣ ꯑꯗꯣ ꯃꯣꯏ ꯎꯅ ꯊꯥꯕ ꯌꯥꯝ ꯆꯦꯕ ꯌꯥꯝ ꯀꯦꯕ ꯍꯧ ꯂꯩꯔꯝꯃꯦ ꯃꯆꯥꯅꯨꯄꯤꯁꯤꯅ ꯁꯤꯗ ꯑꯉꯥꯡ ꯃꯆꯥ ꯑꯃ ꯄꯝ ꯂꯩꯔꯝꯃꯦ ꯃꯥꯏꯗꯣ ꯑꯌꯨꯛꯇ ꯀꯩꯝ ꯆꯥꯗꯕꯤ ꯂꯥꯛꯄꯅꯦꯕꯀꯣ ꯑꯗꯣ ꯆꯥ ꯊꯛꯀꯦ ꯇꯧꯔꯤ ꯅꯥꯀꯟꯁꯤ ꯂꯣꯏ ꯆꯥꯏꯔꯦ ꯑꯗꯨꯒ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯑꯕꯦꯝ ꯕꯤꯁꯅꯨ ꯕ꯭ꯂꯣꯛꯀꯤ ꯃꯧ ꯅꯧꯕꯤ ꯁꯨꯡꯎ ꯎꯗꯦꯗꯣ ꯍꯥꯏꯐꯦꯠꯇꯪ ꯎꯠꯂꯛꯀꯦ ꯑꯩ ꯉꯥꯛꯇ ꯂꯩꯉꯥꯏꯁꯤꯗ ꯀꯃꯦꯟꯗ ꯂꯣꯏꯔꯦ ꯃꯧꯅꯕꯤ ꯃꯥꯡꯈ꯭ꯔꯦ ꯃꯧꯅ ꯎꯈꯤꯗ꯭ꯔꯦ ꯀꯩꯗꯧꯔꯒꯦ ꯈꯣꯠꯈ꯭ꯔꯒꯦꯅ ꯑꯗꯣ ꯑꯦꯛꯖꯥꯝ ꯂꯣꯏꯔꯕ ꯅꯠꯇ꯭ꯔꯣ ꯚꯦꯀꯦꯁꯟꯅꯦ ꯑꯣ ꯚꯦꯀꯦꯁꯟ ꯊꯥꯔꯤꯕ ꯑꯣ ꯀꯩꯅꯣ ꯏꯟꯇꯔꯅꯦꯜꯗꯤ ꯂꯣꯏꯔꯝꯃ ꯏꯟꯇꯔꯅꯦꯜ ꯑꯗꯣ ꯃꯥ ꯀꯩꯅꯣꯒꯤ ꯑꯣꯏꯗꯣꯏꯔꯥ ꯃꯃꯥꯒꯤ ꯑꯣꯏꯗꯣꯏꯔꯥ ꯃꯃꯥꯒꯤ ꯇꯤꯐꯤꯟ ꯀꯟꯅ ꯁꯦꯝꯕꯤꯔꯤ ꯆꯥꯅ ꯈꯣꯠꯅꯕ ꯆꯥꯛ ꯂꯩꯇꯕꯒꯤ ꯀꯦꯟ ꯊꯤ ꯐꯪꯗ꯭ꯔꯦ ꯃꯧ ꯌꯥꯝꯕꯒꯤ ꯐꯥꯒꯤ ꯇꯧꯔꯤꯗ
ꯑꯗꯣ ꯑꯗꯨꯝ ꯃꯆꯥ ꯃꯁꯨꯗꯤ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕꯅꯤꯗ ꯂꯩꯗꯤ ꯂꯩꯔꯝꯒꯅꯤꯕ ꯄꯨꯔꯥ ꯆꯤꯟꯕꯤꯅꯤ ꯇꯧꯔꯤꯁꯦ ꯑꯩ ꯆꯥ ꯄꯥꯏꯊꯕ ꯅꯪ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯑꯃ ꯍꯥꯡꯗꯣꯛꯑꯣꯗꯅ ꯀꯩ ꯇꯧ ꯌꯨꯇꯨꯕ ꯉꯥꯛꯇ ꯉꯥꯏꯔꯦꯅ ꯑꯃꯨꯛ ꯑꯗꯣ ꯄꯥꯝꯖꯔꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯩꯅꯣ ꯍꯥꯡꯗꯣꯛꯑꯣ ꯐꯖꯗ꯭ꯔꯦ ꯑꯃꯨꯛ ꯍꯧꯖꯤꯛꯄꯨ ꯑꯗꯨꯝ ꯍꯣꯡꯗ ꯉꯥꯏꯕ ꯑꯗꯨꯝ ꯃꯥꯜꯂ ꯂꯩꯔꯦ ꯑꯗꯨ ꯃꯌꯥꯝ ꯑꯩ ꯆꯥ ꯑꯝꯇ ꯍꯥꯟꯅ ꯊꯛꯈꯤꯒꯦ ꯑꯗꯨꯒ ꯈꯪꯗꯦ ꯃꯣꯏꯁꯦ ꯆꯥꯛ ꯀꯩꯀꯥ ꯊꯣꯡꯗꯣꯏ ꯃꯥꯜꯂꯦꯕꯀꯣ ꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯤ ꯏꯁꯤꯡ ꯍꯥꯟꯅ ꯊꯛꯈꯤꯒꯦ ꯑꯗꯨꯒ ꯍꯥꯏꯗꯤ ꯑꯌꯨꯛ ꯍꯦꯛ ꯍꯧꯕꯒ ꯆꯥ ꯊꯛꯆꯟꯕꯗꯣ ꯆꯥꯛꯈꯥꯎꯗꯣ ꯐꯔꯣꯏꯕꯀꯣ ꯈꯤꯇꯪꯒ ꯁꯣꯛꯑ ꯂꯩꯕꯒ ꯑꯗꯨꯒꯤ ꯏꯁꯤꯡ ꯍꯥꯟꯅ ꯊꯛꯈꯤꯒꯦ ꯑꯗꯨꯒ ꯆꯥ ꯑꯃꯨꯛ ꯊꯛꯅꯕ 이싱 ꯊꯛꯑꯕꯅꯤ나 ꯆꯥ ꯊꯛꯑꯅꯤ ꯆꯥꯁꯨ ꯂꯩꯔꯅꯤ 네. 지금 짜는 거리라. 해. 나 때랑 거라마디 하울마니나 하이동. 지금 논마니 지금 논라디 좀 컵바서 좀 짜좀 하울마니. 하울에. 진이지 당품에. 나라 쌤기 나라 쌤 나이랑 블로깅 하게 세비로 셔 빨리 나가 잘 필요 더 블로그. 응? 아이네 사요. 이게 또 무슨 상관이 열어. 엄마 보이나 뭐. 그냥 돼. 많이 비더니 만남 되지. 나 남는 거 없노. 예스. 이제 그래시잖아. 나면 놈 가더라고 보이는 거냐. 봐도 그냥 그때 다 갔다 이제 많이 비슷하다 했는 거는데. 와 시주 블록기 어디네버거 시내선 누피기 어디네 아도 모이 메이크업기 호직 아비엠스 로실레 아도가 메리즈 로실레 아도가 시나 마마 어디네 마마 어디네디 마마 사비 어디바 사히 어디 나우리디다 사히 가수라게 하이도지라. 하이도. 어디서 배? 하이도 그래 나 내가 산 거지. 하기도 우리도. 수행게 행비력티 메리제 마마마한테 얘기. 아이들이야. 아이들 얘기해 보세요. 이제는 이제는 누피기. 아 마밍데다 가. 이천 누피 아이 봉미나부도 나티버거 아비엠기 모이기 바서기 마사기 어디네바 빰롱기. 마이스 블록 항해바 리디 하트 안 항문이 마이나 지금 자자 그냥 돈 저위 하이바 이거보다 한 ꯑꯩꯈꯣꯏꯒꯤꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯥ ꯑꯕꯦꯝ ꯕꯤꯁꯅꯨꯄꯨꯔ ꯕ꯭ꯂꯣꯛ 너희는 가라 뭐 하이바 하이나래 까 한양 까까리 나마나 보던 리빙 스톤 봐 ꯑꯥ 뭐리고 리빙 스톤 하는 ꯇꯤꯜꯍꯧꯁꯨ ꯅꯝ ꯁꯦꯝꯗꯔꯒꯦ ꯃꯌꯥꯝ ꯁꯦꯝꯗꯔꯒꯦ ꯁꯝꯄꯨ ꯁꯥꯅꯤꯡꯈ꯭ꯔꯦ ꯏꯁꯥꯡ ꯁꯦꯝꯃꯔꯗꯤꯀꯣ ꯁꯝ ꯀꯩꯀꯥ ꯇꯥꯔꯗꯤ ꯅꯨꯡꯉꯥꯏꯇꯦꯅ ꯆꯥꯛꯈꯨꯝꯗ ꯂꯩꯕ ꯑꯗꯣ ꯃꯌꯥꯝꯅ ꯗꯤꯌꯔ ꯃꯌꯥꯝ ꯄꯤꯔꯛꯑꯦꯕꯀꯣ ꯑꯗꯣ ꯗꯤꯌꯔꯁꯨ ꯑꯩ ꯌꯥꯝ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯗꯤꯌꯔ ꯇꯧꯖꯔꯛꯑꯅꯤ ꯃꯊꯪ ꯇꯧꯔꯛꯑꯅꯤ ꯍꯥꯏꯗꯤ ꯑꯅꯝꯕ ꯑꯩꯅ ꯈꯜꯂꯤꯁꯦ ꯗꯤꯌꯔꯗꯣ ꯌꯥꯝ ꯁꯥꯊꯤꯕꯁꯨ ꯍꯪꯉꯛꯑꯦꯕꯀꯣ ꯁꯥꯊꯤꯕꯗꯤ ꯌꯥꯝ ꯌꯥꯎꯋꯦ ꯑꯗꯣ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯅꯨꯡꯉꯥꯏꯇꯕꯁꯨ ꯌꯥꯎꯋꯦ ꯌꯥꯝ ꯁꯥꯊꯤꯕꯁꯨ ꯌꯥꯎꯋꯦ ꯑꯗꯣ 24 hour ꯍꯥꯏꯕ ꯋꯥꯅꯦꯕꯀꯣ ꯀꯩꯅꯣ ꯁꯨꯝ ꯈꯪꯗꯦ ꯃꯌꯥꯝꯒꯤ ꯅꯤꯡ ꯊꯨꯡꯅꯕꯀꯣ ꯑꯗꯨꯝ loya namba loya namak ke boko ma'am namak ke room tour su tawra ani si ki video si di mathang do room tour oi daw male ma'am ado I khangri room tour di orak kan na khalle ayo dia hanam je room tour da taw tho asira na khalle ne boko ado khangri han room tour to thoga dia gi oi na ko dia ai subscribers na pi be gi dia gi series se makke daw ne boko ꯇꯨꯡꯒ ꯆꯦꯕꯦꯝ ꯂꯩꯔꯦ ꯃꯥ ꯂꯣꯏꯁꯟꯈ꯭ꯔꯦ ꯃꯆꯥꯒꯤ ꯆꯥꯅꯕ ꯁꯤꯜꯂꯤ ꯕ꯭ꯔꯁ ꯇꯧꯗ꯭ꯔꯤꯌꯦ ꯗ꯭ꯔꯦꯁ ꯇꯧꯗ꯭ꯔꯤ ꯍꯥꯏꯌꯦ ꯑꯗꯣ ꯆꯦꯕꯦꯝ ꯑꯩ ꯀꯩꯅꯣ ꯇꯧꯗꯣꯏꯅꯦ
ꯅꯣꯏꯒꯤ ꯀꯥꯔꯗꯣ ꯑꯩꯅ ꯅꯣꯡꯃ ꯑꯃ 24 ꯑꯋꯥꯔ ꯑꯃ ꯋꯥꯏꯔꯅꯤ ꯚꯤꯗꯤꯑꯣ ꯅꯝꯕꯒꯤ ꯃꯤꯅ ꯀꯥꯔ ꯃꯅꯨꯡꯗ 24 ꯑꯋꯥꯔ ꯂꯩꯔꯛꯑꯣ ꯑꯗꯨꯅ 24 ꯀꯥꯔ ꯃꯅꯨꯡꯗ 24 ꯑꯋꯥꯔ ꯂꯩꯔꯛꯑꯣꯅ ꯃꯌꯥꯝꯅ ꯍꯥꯏꯕꯗꯣ ꯑꯗꯨꯗꯣ ꯑꯩ ꯗꯥ ꯂꯟꯆꯦꯟꯕ ꯑꯩꯈꯣꯏꯒꯤ ꯀꯥꯔꯗ ꯑꯣꯏꯅ ꯂꯩꯔꯛꯑꯒꯦ ꯃꯣꯏꯒꯤ ꯂꯩꯈ꯭ꯔꯕꯅꯦ ꯑꯗꯨ ꯑꯣꯏꯅ ꯂꯩꯔꯛꯀꯦ ꯆꯥꯕ ꯊꯛꯄ ꯂꯣꯏꯅ ꯑꯩ ꯅꯝꯕꯔ 1 2ꯗꯤꯀꯣ ꯑꯩ ꯈꯥꯡꯕ ꯉꯝꯃꯦꯕ ꯈꯥꯡꯕ ꯉꯝꯃꯦ ꯃꯤꯟꯁ ꯑꯩꯗꯤ ꯄꯥꯛ ꯇꯧꯒꯅꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯍꯥꯏꯗꯤꯅꯦ ꯀꯃꯥꯏꯅ ꯍꯥꯏꯅꯤ ꯑꯩꯅ ꯅꯣꯡꯃ ꯑꯃꯨꯛꯇꯪ ꯇꯧꯊꯣꯛꯈ꯭ꯔꯗꯤꯀꯣ ꯚꯤꯗꯤꯑꯣ ꯅꯝꯗ꯭ꯔꯤ ꯃꯃꯥꯡꯗ ꯑꯃꯨꯛꯇꯪ ꯇꯧꯊꯣꯛꯈ꯭ꯔꯦꯅ ꯈꯜꯂꯁꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯇꯧꯅꯤꯡꯉꯔꯣꯏꯕ ꯑꯗꯨꯝ 1ꯕꯨꯗꯤ ꯇꯧꯅꯤꯡꯉꯛꯄꯁꯨ ꯌꯥꯏ ꯑꯗꯣ ꯏꯁꯤꯡ ꯌꯥꯝ ꯊꯛꯇ꯭ꯔꯗꯤ ꯑꯗꯨꯝ ꯇꯧꯗꯕꯁꯨ ꯌꯥꯏꯗꯅ ꯑꯗꯨꯅ ꯌꯦꯡꯉꯁꯦ ꯑꯗꯨꯕꯨꯗꯤ ꯁꯣꯏꯗꯅ ꯇꯧꯔꯛꯀꯅꯤ ꯗꯥ ꯂꯟꯆꯦꯟꯕꯒꯤ ꯀꯥꯔꯗ ꯗꯥ ꯂꯟꯆꯦꯟꯕ ꯃꯣꯏ ꯂꯩꯇꯥꯔꯗꯤ ꯇꯨꯝꯕ ꯈꯣꯠꯄꯗꯨꯁꯨ ꯀꯩꯅꯣ ꯇꯨꯝꯕꯗꯣ ꯀꯔꯤꯕ ꯂꯣꯏ ꯈꯟꯖꯤꯜꯂꯀꯥꯟꯗ ꯆꯪꯗꯅꯕꯀꯣ ꯇꯧꯔꯒ ꯅꯝꯃꯛꯀꯅꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯑꯩ ꯍꯟꯗꯛꯁꯦ ꯐꯣꯟꯁꯨ ꯂꯩꯔꯕꯅꯤꯅ ꯀꯟꯇꯦꯟꯁꯨ ꯑꯗꯨꯝ ꯃꯌꯥꯝꯒꯤ ꯄꯦꯟꯅꯕ ꯅꯝꯃꯛꯑꯒꯦꯕꯀꯣ ꯃꯌꯥꯝꯒꯤ ꯚꯤꯗꯤꯑꯣ ꯃꯌꯥꯝꯗꯨꯁꯨ ꯑꯩ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯣꯏ ꯇꯧꯖꯔꯛꯀꯦꯕ ꯗꯤꯌꯔ ꯆꯤꯕꯦꯝ ꯗꯤꯌꯔ ꯍꯥꯏꯔꯣ ꯑꯩꯕꯨ ꯗꯤꯌꯔ ꯃꯌꯥꯝꯁꯨ ꯂꯣꯏꯔꯦ ꯍꯥꯏꯕ ꯃꯊꯪ ꯃꯊꯪ ꯅꯝꯈꯥꯏꯔꯒꯅ ꯗꯤꯌꯔꯒꯤ ꯑꯁ ꯈꯨꯌꯥꯝ ꯑꯃꯅꯦ ꯑꯩꯕꯨ ꯇꯨꯝꯕ ꯑꯗꯣ ꯑꯩꯗꯤ ꯅꯨꯡꯗꯥꯡ ꯇꯨꯝꯕ ꯌꯥꯗꯕ ꯇꯨꯝꯗꯕꯩꯅ ꯇꯤꯜꯍꯧ ꯆꯅꯝ ꯁꯦꯝꯍꯜꯂꯤꯀꯣ ꯁꯤꯗ ꯍꯦꯔꯣ ꯂꯩꯔꯦ ꯁꯣꯔꯠ ꯀꯩꯅꯣꯒꯤ ꯍꯦꯔꯣꯁꯤꯗꯤ ꯐꯖꯅ ꯍꯥꯏꯅꯔꯛꯑꯒ ꯀꯩꯒꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯦꯕ ꯁꯤꯔꯤꯁ ꯌꯦꯡꯉꯀꯥꯟꯗ ꯈꯪꯒꯅꯤ ꯑꯩꯗꯣ ꯉꯔꯥꯡ ꯂꯨꯍꯣꯡꯕ ꯆꯠꯄꯩ ꯊꯦꯡ ꯍꯜꯂꯛꯄꯒꯤꯅꯦ ꯁꯛ ꯆꯨꯁꯦ ꯍꯥꯏꯗꯤ ꯁꯛ ꯐꯝ ꯇꯨꯝꯗꯕꯒꯤ ꯇꯨꯝꯗꯕꯁꯦ ꯋꯥꯕꯅꯤꯅ ꯑꯗꯨ ꯗꯥ ꯂꯟꯆꯦꯟꯕꯁꯦ ꯃꯌꯥꯝ ꯌꯥꯝꯅ ꯐꯤꯒꯔ ꯌꯥꯝ ꯇꯥꯔꯝꯃꯦ ꯄꯨꯛꯁꯨ ꯊꯣꯛꯑꯝꯗ꯭ꯔꯦ ꯄꯨꯛꯁꯨ ꯆꯪꯁꯜꯂꯝꯃꯦ ꯍꯥ ꯚꯤꯗꯤꯑꯣ ꯅꯝꯕꯗꯤ ꯀꯪꯁꯤꯟꯗ꯭ꯔꯦ ꯍꯥꯏꯔꯤꯅꯦ ꯌꯥꯔꯦꯁꯦ ꯇꯤꯜꯍꯧ ꯆꯅꯝꯁꯨ ꯂꯣꯏ ꯇꯧꯗꯣꯏꯔ ꯁꯤꯕꯣ ꯆꯤꯕꯦꯝ ꯇꯤꯜꯍꯧꯁꯨ ꯂꯣꯏ ꯇꯧꯗꯣꯏꯔ ꯀꯩꯅꯣꯝ ꯇꯥꯕꯤꯔꯝꯃꯣ ꯌꯥꯔꯦ ꯌꯥꯔꯦ ꯇꯤꯜꯍꯧ ꯂꯣꯏꯔꯦ ꯆꯅꯝ ꯑꯃꯨꯛ ꯑꯩ ꯌꯥꯝ ꯋꯥꯏꯑꯦ ꯋꯥꯔꯗꯤ ꯀꯩꯀꯥ ꯁꯤ ꯇꯨꯝꯗꯕ ꯌꯥꯝ ꯋꯥꯕꯅꯦ ꯏꯁꯥꯗ ꯌꯥꯝ ꯁꯣꯟꯊꯕꯅꯤꯀꯣ ꯅꯪ ꯏꯔꯨꯖꯊꯣꯛꯑꯣ ꯏꯔꯨꯖꯊꯣꯛꯀꯦ ꯁꯥꯎꯟꯗꯣ 이루자 더울어 이루자 따지 난 이렇게 하려던 이거 보고 좀 잘 볶아야 돼. 하, 하세요. 레샤비도 레샤비 말. 드레스 다 오렌지 다 오듯이 드레스 이해 뭐 할. 드레스 내 미리 삭포자주 드레싱 거들이 많이 떠오르고. 드레싱 잠으로 삭비서 양 팔자래. 드레싱이 이해했어. ꯑꯗꯣ ꯃꯌꯥꯝꯒꯤ ꯗꯤꯌꯔ ꯃꯌꯥꯝꯁꯨ ꯑꯩꯅ ꯂꯣꯏꯅ ꯄꯥꯏꯕꯀꯣ ꯂꯣꯏꯅꯗꯤ ꯄꯥꯏꯌꯦ ꯑꯗꯣ ꯑꯩꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯊꯣꯛꯄ ꯁ꯭ꯀ꯭ꯔꯤꯟ ꯁꯣꯠꯁꯨ ꯐꯅꯌꯥꯝ ꯂꯧꯁꯟꯈ꯭ꯔꯕꯅꯦꯕꯀꯣ ꯑꯩꯅ ꯗꯤꯌꯔꯁꯤꯡꯗꯣ ꯑꯩꯅ ꯍꯥꯏꯗꯤ ꯑꯩꯅ ꯇꯧꯒꯦꯅ ꯈꯟꯕꯒꯤꯁꯤꯡꯗꯣ ꯑꯗꯣ ꯁ꯭ꯀ꯭ꯔꯤꯟ ꯁꯣꯠꯁꯦ ꯐꯅꯌꯥꯝ ꯂꯧꯔꯦ ꯑꯗꯣ ꯐꯅꯌꯥꯝ ꯂꯧꯗ꯭ꯔꯁꯨ ꯋꯥꯅꯤꯕꯀꯣ ꯑꯅꯧꯕ ꯃꯌꯥꯝ ꯑꯃ ꯍꯥꯏꯔꯛꯑꯦꯕ ꯑꯗꯨꯁꯤꯡꯗꯣ ꯑꯩ ꯂꯧꯁꯟꯗ꯭ꯔꯤ ꯑꯗꯨꯁꯨ ꯂꯧꯁꯜꯂꯒ ꯑꯩ ꯐꯖꯅ ꯁꯦꯝꯖꯔꯛꯑꯒꯦ ꯑꯗꯣ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯈꯪꯗꯦ ꯃꯌꯥꯝ 30Kꯗꯤ ꯁꯣꯏꯗꯅ ꯌꯧꯍꯜꯂꯁꯦ ꯍꯥꯏꯗꯤ ꯗꯤꯌꯔꯗꯣ ꯅꯝꯗ꯭ꯔꯤꯉꯩꯗ ꯑꯣꯏꯇꯥꯔꯁꯨ ꯑꯗꯨꯒ ꯗꯤꯌꯔꯗꯣ ꯅꯝꯅ 50K ꯌꯧꯔꯒ ꯒꯤꯐ ꯑꯋꯦꯁꯨ ꯇꯧ ꯌꯥꯔꯦꯗꯅ ꯍꯥꯏꯗꯤ ꯃꯌꯥꯝꯒꯁꯨ ꯑꯗꯨꯝ ꯍꯦꯟꯅ ꯀꯟꯇꯦꯛ ꯇꯧꯕꯗꯣ ꯍꯦꯜꯂꯦꯗꯅ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯗꯨꯅ ꯃꯌꯥꯝꯒꯁꯨ ꯑꯗꯨꯝ ꯀꯟꯇꯦꯛ ꯇꯧꯔꯒ ꯂꯩꯃꯤꯟꯅꯁꯦ ꯑꯗꯨꯒ ꯑꯥꯏꯐꯣꯟ ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯑꯩꯒꯤ ꯑꯥꯏꯐꯣꯟꯁꯦ ꯀ꯭ꯂꯣꯟꯅꯦ ꯐꯦꯛꯅꯦ ꯀꯥꯏꯅ ꯍꯥꯏꯔꯛꯄ ꯃꯌꯥꯝ ꯌꯥꯎꯋꯦꯕꯀꯣ ꯑꯗꯣ ꯑꯩꯁꯨ तसेंना हारकांदा आइसु लाइक तमिबा मिसक अमने आइसु खंगे हाइदि फेक निंसि कमाय येंगदोइनो खोतोइनो हाबिजे लोइना खंगेबको आइसु हाइदि करेन आइसु थिजला खोटलागा लेरिनेबा हेक्ता सोये लेवरागे काय तवा लेबा नते फजना थिजलागा सिबु फेक ओइदरा मोइदरा काय फजना थिजला तोइने दोगा फ्लिपकार्ट अगो तसेंना हाबदा
ꯐ꯭ꯂꯤꯞꯀꯥꯔꯠꯇꯤ ꯐꯦꯛ ꯌꯣꯟꯗꯦꯀꯣ ꯐ꯭ꯂꯤꯞꯀꯥꯔꯠꯇ ꯐꯦꯛ ꯌꯣꯟꯗꯦ ꯃꯤꯒꯤ ꯔꯦꯀꯣꯛꯅꯥꯏꯁ ꯇꯧꯔꯕ ꯃꯤꯒꯤ ꯆꯥꯎꯔꯕ ꯀꯩꯅꯣ ꯑꯃꯅꯦꯕꯀꯣ ꯑꯗꯨꯅ ꯐ꯭ꯂꯤꯞꯀꯥꯔꯠꯇ ꯐꯦꯛ ꯌꯥꯗꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯈꯤꯇꯪꯕꯨ ꯁꯣꯏꯔꯕ ꯔꯤꯇꯔꯟꯁꯦ ꯈꯨꯠ ꯅꯨꯡꯉꯥꯏꯕꯅꯦꯕ ꯅꯣꯡꯉꯥꯜꯂꯒ ꯅꯠꯇ꯭ꯔꯒ ꯅꯨꯃꯤꯠꯇꯨꯗ ꯑꯗꯨꯝ ꯂꯧꯈꯤꯅꯤꯕ ꯑꯗꯨꯒ ꯄꯩꯁꯥꯗꯣ ꯑꯗꯨꯝ ꯂꯧꯈꯠꯈꯤꯕꯒ ꯄꯩꯁꯥꯗꯣ ꯑꯗꯨꯝ ꯊꯥꯗꯣꯔꯛꯀꯅꯤꯕ ꯑꯗꯨꯅ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯌꯦꯕꯀꯣ ꯑꯗꯨꯒꯤꯗꯤ ꯍꯥꯏꯗꯤ ꯐ꯭ꯂꯤꯞꯀꯥꯔꯠꯁꯦ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯕ ꯀꯩꯅꯣꯅꯦꯕ ꯑꯩ ꯐꯣꯟꯅ ꯑꯩꯅ ꯍꯥꯏꯔꯤꯅꯤ ꯑꯩ ꯁꯤꯒꯤ ꯐꯣꯟꯁꯦ ꯑꯩꯒꯤ ꯁꯤꯒꯤ ꯐꯣꯟꯁꯤꯐꯥꯎꯗ ꯀꯩꯅೋ ꯇꯧꯔꯤꯅꯦꯕ ꯁꯤꯒꯤ ꯐꯣꯟꯁꯤꯁꯨꯅꯦ ꯑꯣꯟꯂꯥꯏꯟꯗꯒꯤ ꯀꯛꯄꯅꯦꯕ ꯑꯗꯨꯒ ꯑꯣꯟꯂꯥꯏꯟꯗꯒꯤ ꯀꯛꯄꯅꯦꯕꯀꯣ ꯑꯗꯨꯗꯩꯗꯤ ꯑꯩꯈꯣꯏ ꯏꯅꯥꯎꯄꯤ ꯄꯥꯏꯕꯗꯩ ꯑꯗꯨꯗꯩꯗꯤ ꯁꯤꯒꯤ ꯑꯥꯏꯐꯣꯟꯁꯦ ꯑꯩꯅ ꯂꯩꯕ ꯀꯥꯟꯗ ꯃꯥꯒꯤ ꯃꯅꯤꯡꯗ ꯃꯥꯒꯤ ꯕꯥꯔ ꯀꯣꯗ ꯑꯃ ꯄꯤꯕꯅꯦꯕꯀꯣ ꯑꯗꯨꯗꯣ ꯑꯩꯅ ꯀꯩꯅꯣꯗ ꯒꯨꯒꯜꯗ ꯆꯪꯉꯀꯥꯟꯗ ꯆꯦꯛ ꯇꯧꯕ ꯌꯥꯏꯗ꯭ꯔꯥ ꯍꯥꯏꯗꯤ ꯅꯀꯂꯤ ꯑꯣꯏꯇꯥꯔꯗꯤ ꯀꯩꯅꯣꯝ ꯊꯣꯛꯂꯛꯄꯅꯦꯕ ꯑꯗꯣ ꯑꯣꯔꯤꯖꯤꯅꯦꯜ ꯑꯣꯏꯕꯩꯅꯦꯕꯀꯣ ꯐꯖꯅ ꯇꯧꯔꯛꯏꯗꯣ ꯑꯗꯨꯅ ꯑꯗꯨꯒꯗꯣ ꯂꯣꯏ ꯆꯦꯛ ꯇꯧꯔꯤꯅꯤ ꯑꯗꯣ ꯑꯣꯔꯤꯖꯤꯅꯦꯜꯅꯤ ꯍꯥꯏꯔꯀꯥꯟꯗ ꯑꯩꯁꯨ ꯂꯧꯔꯤꯅꯦꯕꯀꯣ ꯍꯦꯛꯇ ꯍꯣꯡꯉꯦ ꯈꯣꯠꯂꯦꯅ ꯄꯨꯡ ꯂꯧꯕ ꯅꯠꯇꯦꯕꯀꯣ ꯃꯌꯥꯝ ꯑꯗꯨꯒ ꯑꯗꯨꯒ ꯈꯔꯗꯤ ꯁꯣꯐꯅꯦ ꯀꯥꯏ ꯍꯥꯏꯌꯦꯕꯀꯣ ꯑꯗꯣ ꯁꯣꯐꯇꯤ ꯅꯠꯇꯦ ꯑꯩ ꯇꯁꯦꯡꯅ ꯑꯩꯒꯤ ꯁꯤꯒꯤ ꯐꯣꯟꯁꯤꯗ ꯑꯩ ꯀꯣꯜ ꯅꯨꯡ ꯑꯗꯒꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯄꯥꯏꯕ ꯌꯨꯇ꯭ꯌꯨꯕ ꯀꯩꯀꯥ ꯄꯥꯏꯕꯗꯤ ꯑꯩ ꯁꯤ ꯐꯣꯟꯁꯤꯗ ꯑꯩꯒꯤ ꯍꯥꯟꯅ ꯐꯣꯟꯁꯤꯗ ꯑꯗꯨꯝ ꯄꯥꯏ ꯁꯤꯗꯤ ꯑꯣꯟꯂꯤ ꯀꯦꯃꯦꯔꯥ ꯅꯝꯕꯒꯤ ꯈꯛꯇꯅꯦꯕ ꯑꯩ ꯑꯇꯩ ꯀꯔꯤꯝ ꯁꯤꯖꯤꯟꯅꯗꯦꯕꯀꯣ ꯁꯤꯗ ꯂꯣꯏꯅ ꯄꯥꯏ ꯀꯣꯜ ꯀꯩꯀꯥ ꯂꯣꯏꯅ ꯁꯤꯗ ꯁꯤꯖꯤꯟꯅꯩ ꯑꯩ ꯁꯤ ꯀꯦꯃꯦꯔꯥ ꯅꯝꯕꯒꯤ ꯈꯛꯇꯅꯦꯕ ꯑꯗꯨꯅ ꯃꯌꯥꯝ ꯁꯣꯐꯀꯦ ꯍꯥꯏꯇꯥꯔꯗꯤ ꯇꯧꯖꯗꯦ ꯑꯩ ꯀꯦꯃꯦꯔꯥ ꯃꯌꯦꯛ ꯁꯦꯡꯗꯕꯩꯇꯪ ꯉꯥꯡꯖꯕꯅꯦ ꯑꯗꯨꯒ ꯀꯦꯃꯦꯔꯥ ꯈꯛꯇꯪꯒꯤꯁꯨ ꯁꯤꯖꯤꯟꯅꯅꯤ ꯑꯩ ꯁꯤ ꯐꯣꯟꯁꯤꯗꯤ ꯑꯗꯨꯝ ꯌꯥꯔꯤꯈꯩ ꯁꯤꯗ ꯑꯗꯨꯝ ꯁꯤꯖꯤꯟꯅꯅꯤꯕꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦꯕ ꯁꯤ ꯐꯣꯟꯁꯦ ꯋꯥꯔꯤ ꯁꯥꯏꯅ ꯁꯦꯝꯕꯁꯤ ꯃꯌꯥꯝꯁꯤꯗ ꯕ꯭ꯂꯣꯛ ꯃꯇꯦꯛ ꯅꯝꯃꯛꯀꯦꯀꯣ ꯗꯥꯏꯔ ꯁꯦꯝꯕ ꯀꯦꯕ ꯍꯧꯈ꯭ꯔꯦ ꯍꯧꯖꯤꯛ ꯇꯦꯛꯈꯠꯈ꯭ꯔꯦ ꯑꯗꯣ ꯗꯥꯏꯔ ꯁꯦꯝꯕꯁꯦ ꯍꯟꯗꯛꯇꯤ ꯖꯤꯝ ꯐꯖꯅ ꯁꯥꯟꯅꯕꯗꯒꯤ ꯃꯁꯥꯒꯁꯦ ꯑꯃꯨꯛ ꯍꯦꯟꯅ ꯍꯦꯜꯗꯤ ꯑꯣꯏꯔꯕꯅꯦ ꯗꯥꯏꯔ ꯁꯦꯝꯕꯁꯦ ꯀꯦꯔꯁꯨ ꯃꯁꯥꯁꯦ ꯔꯥꯁꯤ ꯂꯩꯅ ꯐꯖꯕꯅꯤ ꯆꯦꯡꯒꯨꯝ ꯂꯩꯔꯦ ꯑꯗ ꯂꯩꯊꯣꯛ ꯐꯖꯕ ꯋꯥ ꯐꯖꯔꯦ ꯁꯤꯗꯗꯤ ꯐꯖꯩ ꯑꯁꯦꯡꯕ ꯌꯥꯝ ꯐꯖꯩ ꯁꯤꯗꯗꯤ ꯑꯗꯣ ꯍꯣꯔꯦꯟ ꯗ꯭ꯔꯦꯁꯤꯡꯗ ꯌꯦꯡꯉꯁꯦ ꯂꯩꯁꯥꯕꯤ ꯁꯥꯕ ꯌꯥꯝ ꯋꯥꯏ ꯂꯩꯁꯥꯕꯤ ꯕꯣꯗꯤꯁꯤꯅ ꯑꯗꯣ ꯑꯉꯥꯡ ꯌꯥꯎꯕꯗ ꯉꯥꯏꯔꯤꯕꯒꯤꯅꯦꯕ ꯃꯌꯥꯝ ꯆꯦꯁꯣꯄꯤꯁꯨ ꯌꯥꯎꯗꯣꯔꯦ ꯑꯩꯈꯣꯏꯒꯤ ꯁꯣꯐꯤꯌꯥ ꯋꯥꯔꯜ ꯃꯌꯥꯝ ꯑꯩꯈꯣꯏ ꯁꯣꯐꯤꯌꯥ ꯋꯥꯔꯜꯁꯨ ꯌꯥꯎꯈꯤꯗ꯭ꯔꯦ ꯄ꯭ꯂꯥꯟ ꯇꯧꯗꯕꯤꯗ ꯗꯥꯏꯔꯦꯛ ꯌꯥꯎꯑꯣꯅ ꯍꯥꯏꯕꯗꯒꯤ ꯍꯦꯛꯇ ꯈꯨꯗꯛꯇ ꯍꯦꯛꯇ ꯌꯥꯎꯑꯣꯅ ꯌꯥꯎꯔꯦ ꯀꯩꯅꯣ ꯁꯥꯅꯤ ꯍꯥꯏꯗꯤ ꯃꯧ ꯍꯥꯏꯅꯕꯒꯤ ꯁꯥꯅꯤꯅ ꯀꯦꯊꯈ꯭ꯔꯦ ꯁꯨꯃꯥꯏꯅ ꯑꯉꯥꯡꯁꯨ ꯀꯞꯄꯤ ꯍꯦꯔꯣꯁꯤ ꯂꯩꯔꯦ ꯑꯉꯥꯡ ꯀꯞꯄꯅꯦ ꯍꯦꯔꯣꯅ ꯁꯤꯗ ꯂꯩꯔꯦ ꯍꯦꯔꯣ ꯐꯖꯩꯔꯦ ꯍꯦꯔꯣꯅꯤꯁꯨ ꯉꯥ ꯂꯩ ꯎꯠꯂꯛꯀꯦ ꯌꯥꯗ꯭ꯔꯦ ꯁꯣꯝꯗ ꯐꯤꯕꯝ ꯑꯃ ꯌꯥꯗ꯭ꯔꯦ ꯑꯉꯥꯡ ꯀꯞꯄꯗ ꯑꯉꯥꯡꯁꯤ ꯃꯥꯒꯤ ꯁꯨꯇꯤꯡ ꯌꯧꯗꯣꯔꯦꯅ ꯌꯥꯗ꯭ꯔꯦ ꯁꯥꯟꯅꯔꯕꯅꯤꯅꯀꯣ ꯁꯥꯟꯅꯔꯕꯅꯤ나 ꯑꯗꯣ ꯃꯃꯥꯗꯤ ꯎꯠꯂꯔꯣꯏꯒꯦ ꯐꯤꯕꯝ ꯌꯥꯝ ꯀꯥꯏꯔꯦ ꯃꯃꯥ ꯉꯥꯛꯇꯪ ꯂꯩ ꯎꯠꯂꯛꯑꯒꯦ ꯁꯨꯇꯤꯡꯒꯤ ꯁꯤꯟꯁꯤ ꯂꯩꯔꯦ ꯄꯥꯕꯨꯡ ꯀꯩꯅꯣꯗꯣ ꯄꯥꯕꯨꯡ ꯂꯩꯔꯦ ꯁꯤꯃꯥꯌꯥꯝ ꯀꯨꯝꯕꯗꯣ ꯁꯤꯗꯅ ꯃꯃꯥ ꯂꯂꯤꯇꯥꯕꯤ ꯂꯩꯔꯦ ꯑꯗꯨꯅꯤ ꯑꯔꯥꯎꯟꯗ ꯂꯩ ꯍꯦꯔꯣꯅꯤ ꯊꯤ ꯅꯨꯡꯉꯥꯏꯔꯦ ꯋꯥ ꯀꯝꯗꯧꯋꯤ ꯍꯧꯖꯤꯛ ꯃꯆꯥꯅꯨꯄꯤ ꯍꯥꯏꯅꯕ ꯂꯥꯛꯇꯣꯔꯦ ꯑꯗꯨꯏ ꯋꯥꯈꯜ ꯀꯟꯅ ꯅꯨꯡꯉꯥꯏꯔꯤ ꯃꯃꯥ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯃꯃꯥ ꯋꯥꯈꯜ ꯀꯟꯅ ꯅꯨꯡꯉꯥꯏꯔꯤ ꯐꯤꯂꯝ ꯁꯨꯇꯤꯡ ꯍꯧꯗꯣꯔꯦ ꯀꯦꯃꯦꯔꯥ ꯀꯩꯅꯣ ꯁꯦꯠ ꯀꯟꯅ ꯁꯦꯝꯃꯤ ꯃꯌꯥꯝ ꯍꯦꯔꯣꯅꯤ ꯂꯩꯔꯦ ꯁꯤꯗ ꯍꯦꯔꯣꯅꯤ ꯁꯤ ꯀꯩꯅꯣ ꯃꯧꯁꯥꯕꯤ ꯅꯠꯇꯦ ꯃꯧꯅ ꯂꯩꯁꯥꯕꯤ ꯁꯥꯕꯤꯗꯣ ꯃꯧꯁꯥꯕꯤ ꯂꯩꯁꯥꯕꯤ ꯂꯩꯔꯦ ꯃꯆꯥꯅ ꯑꯣ ꯀꯞꯄꯤ
ꯔꯦꯗꯤ ꯍꯥꯔꯠ ꯃꯆꯥ ꯁꯦꯟꯅꯕꯤ ꯀꯩꯁꯨ ꯃꯆꯥ ꯁꯦꯟꯅꯕꯤ ꯑꯩꯈꯣꯏꯗꯤ ꯕꯤꯍꯥꯏꯟꯗ ꯁꯤꯟꯗ ꯃꯆꯥ ꯁꯦꯟꯅꯕꯤ ꯃꯥ ꯅꯣꯏꯕ꯭ꯔꯥ 송이 애들이 아버지 딸에 아주 산도 미모도 그래 여기요 아무것이나 그래 괜찮아. 쌍나서 뻗짓대 집어 가시려 그러니. ꯃꯌꯥꯝ ꯍꯧꯖꯤꯛꯅ ꯀꯩꯅꯣꯒꯤ ꯆꯦꯕꯦꯝꯒꯤ ꯁꯤꯟꯅꯦꯕꯀꯣ ꯍꯧꯖꯤꯛ ꯅꯝꯗꯣꯏꯁꯦ ꯑꯗꯨꯒꯤ ꯃꯣꯏ ꯀꯟꯅ ꯋꯥ ꯈꯟꯅꯔꯤ ꯑꯗꯣ ꯑꯩ ꯕꯤꯍꯥꯏꯟꯗ ꯁꯤꯟꯗꯤ ꯑꯝꯇ ꯅꯝꯗꯦ ꯀꯩꯅꯣ ꯇꯧꯕꯒꯤ ꯍꯥꯏꯗꯤ ꯗꯥꯂꯥ ꯆꯦꯟꯕꯒꯤ ꯆꯦꯅꯦꯜꯗꯣ ꯂꯥꯛꯀꯅꯤꯕꯀꯣ ꯑꯗꯣ ꯗꯥꯂꯥ ꯆꯦꯟꯕꯒꯤ ꯆꯦꯅꯦꯜꯗ ꯃꯌꯥꯝꯅ ꯍꯦꯛ ꯂꯥꯛꯄꯒ ꯌꯦꯡꯕꯤꯔꯣ ꯑꯩꯗꯣ ꯗꯥꯂꯥ ꯆꯦꯟꯕꯒꯤ ꯕꯤꯍꯥꯏꯟꯗ ꯁꯤꯟ ꯅꯝꯃꯝꯕꯅꯦ ꯑꯗꯨꯗ ꯉꯥꯏꯍꯥꯛꯇꯪ ꯆꯦꯕꯦꯝꯒꯤ ꯁꯤꯟ ꯃꯇꯥꯡ ꯌꯧꯕꯁꯤꯗ ꯉꯥꯏꯍꯥꯛꯇꯪ ꯅꯝꯕꯅꯦ ꯑꯗꯨꯒ ꯃꯃꯥ ꯂꯤꯇꯥꯕꯤꯁꯨ ꯊꯦꯡꯅꯔꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯁꯦꯡꯕ ꯎꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕꯗꯣ ꯑꯗꯨ ꯄꯨꯔꯛꯑꯦ ꯑꯗꯨ ꯃꯣꯏ ꯁꯤꯟ ꯃꯈꯥꯒꯤ ꯗꯤꯁꯀꯁꯟ ꯇꯧꯅꯔꯤ ꯁꯦꯟ ꯊꯨꯝꯁꯤ ꯈꯔ ꯇꯧꯕꯗꯤ ꯃꯥ ꯁꯤꯠꯂꯧ ꯅꯝꯃꯛꯑꯣ ꯀꯩꯁꯦ ꯂꯣꯏ ꯂꯣꯏꯁꯜꯂꯛꯑꯦ ꯑꯩꯗꯤ ꯋꯥꯅ ꯂꯣꯏꯔꯦ ꯆꯦꯕꯦꯝ ꯍꯣꯏꯗꯤ ꯕꯤꯍꯥꯏꯟꯗ ꯁꯤꯟꯗꯣꯏꯅ ꯀꯟꯅ ꯅꯝꯕꯤꯌꯦꯕꯀꯣ ꯋꯥꯕꯅ ꯂꯣꯏꯔꯦ ꯍꯦꯔꯣꯅ ꯑꯉꯥꯡ ꯁꯥꯟꯅ ꯂꯩꯔꯦ ꯆꯦꯁꯕꯤꯅ ꯍꯩꯌꯦꯅ ꯍꯥꯏꯍꯧꯕꯅꯦ ꯑꯦꯛꯇꯤꯡꯗꯣ ꯍꯥꯏꯗꯤ ꯁꯤꯁꯤꯅ ꯑꯣꯔꯤꯖꯤꯅꯦꯜ ꯆꯥꯗꯣꯔꯦ ꯋꯥꯔꯦ ꯑꯩꯗꯤ ꯌꯥꯎꯗꯕꯩ ꯋꯥꯏꯑꯦꯕ ꯌꯥꯎꯕ ꯃꯤꯗꯤ ꯀꯌꯥꯝ ꯋꯥꯔꯝꯅꯤꯣ ꯆꯦꯁꯕꯤ ꯋꯥꯕ꯭ꯔꯥ ꯑꯦꯛꯁꯄ꯭ꯔꯦꯁꯟꯗ ꯆꯦꯁꯕꯤ ꯁꯣꯝꯗ ꯌꯦꯡꯅꯤ ꯇꯧꯕꯗ ꯋꯥ ꯉꯥꯡꯗꯣ ꯂꯩꯕꯗ ꯁꯤ ꯀꯥꯟꯗ ꯐꯦꯟ ꯂꯩꯕꯩꯅꯦ ꯐꯖꯔꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯔꯒꯦ ꯆꯪꯉꯣ ꯑꯥꯗ ꯂꯩꯔꯦ ꯃꯃꯥ ꯂꯩꯇꯕꯤ ꯏꯁꯥꯡ ꯀꯃꯥꯏꯅ ꯇꯧꯒꯦ ꯉꯁꯤ ꯁꯨꯇꯤꯡꯗꯤ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯝ ꯋꯥꯏꯑꯦ ꯑꯗꯨꯗꯤ ꯆꯥꯛ ꯆꯥꯔꯒꯦ ꯃꯌꯥꯝ ꯑꯩ ꯌꯨꯝ ꯍꯜꯂꯛꯑꯦ ꯑꯩꯗꯣ ꯃꯣꯏꯗꯣ ꯁꯨꯇꯤꯡꯕꯨꯗꯤ ꯇꯧꯍꯧꯔꯤꯕꯅꯦꯕꯀꯣ ꯑꯗꯣ ꯑꯩ ꯌꯨꯝ ꯍꯟꯕ ꯈꯣꯠꯄꯗꯣ ꯊꯦꯡꯉꯅꯤ ꯊꯤꯟꯕꯤꯅꯕꯁꯨ ꯂꯩꯔꯣꯏꯗꯕ ꯍꯣꯔꯦꯟ ꯗꯥꯂꯥ ꯆꯦꯟꯕꯗꯣꯗꯤ ꯃꯥꯁꯨ ꯁꯨꯇꯤꯡ ꯀꯩꯀꯥ ꯀꯟꯅ ꯇꯧꯔꯤꯕꯅꯤꯅ ꯀꯩꯁꯨ ꯊꯦꯡꯉꯅꯤ ꯍꯣꯔꯦꯟ ꯃꯥꯁꯨ ꯋꯥꯔꯅꯤꯕ ꯑꯗꯨꯅ ꯑꯩ ꯊꯤꯟꯕꯤꯕꯒꯤ ꯇꯥꯏꯃꯤꯡꯗꯣ ꯂꯩꯔꯔꯣꯏꯅ ꯑꯩ ꯍꯜꯂꯛꯑꯦ ꯉꯟꯇꯛꯅ ꯑꯗꯨꯗꯩꯗꯤ ꯑꯃꯨꯛ ꯑꯩꯈꯣꯏ ꯏꯅꯥꯎꯄꯥꯁꯦ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯉꯝꯗꯦꯕꯀꯣ ꯑꯗꯨꯒꯤ ꯑꯩꯈꯣꯏ ꯕꯥꯅꯁꯨ ꯉꯟꯅ ꯍꯜꯂꯛꯑꯣꯅꯀꯣ ꯑꯩꯁꯨ ꯉꯟꯅ ꯍꯜꯂꯛꯑꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯨ ꯁ꯭ꯋꯥꯏ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯑꯊꯨꯕ ꯃꯇꯝꯗ ꯗꯥꯂꯥ ꯆꯦꯟꯕ ꯑꯩꯈꯣꯏꯒꯤ ꯁꯣꯔꯠ ꯐꯤꯜꯝ ꯍꯥꯏꯇꯥꯔꯦ ꯃꯣꯏꯁꯦ ꯁꯣꯔꯠ ꯚꯤꯗꯤꯑꯣ ꯁꯣꯔꯠ ꯐꯤल्म ꯑꯣꯏꯔ ꯃꯥꯜꯂꯦ ꯋꯦꯕ ꯁꯤꯔꯤꯁꯗꯤ ꯅꯠꯇꯦ ꯍꯥꯏꯌꯦꯕꯀꯣ ꯁꯣꯔꯠ ꯐꯤꯜꯝ ꯑꯊꯨꯕ ꯃꯇꯝꯗ ꯊꯥꯗꯣꯛꯅꯕ ꯇꯧꯅꯤ ꯃꯣꯏ ꯉꯁꯤꯅ ꯁꯨꯇꯤꯡ ꯂꯣꯏꯔꯕꯅꯦꯕꯀꯣ ꯑꯗꯨꯗꯁꯨ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯑꯗꯣ ꯑꯩ ꯉꯁꯤꯗꯣ ꯃꯃꯥ ꯂꯂꯤꯇꯥꯕꯤꯗꯣ ꯊꯦꯡꯅꯅꯤꯡꯕꯒꯤ ꯆꯠꯂꯨꯕꯅꯦꯕꯀꯣ ꯑꯗꯨꯒ ꯁꯨꯝ ꯑꯉꯥꯡ ꯀꯩꯀꯥꯗꯣ ꯉꯥꯏꯍꯥꯛ ꯁꯦꯟꯅꯕ ꯑꯣꯏꯅꯀꯣ ꯍꯥꯏꯗꯤ ꯑꯉꯥꯡꯗꯣ ꯁꯦꯟꯅꯕ ꯑꯃ ꯌꯥꯎꯗ꯭ꯔꯗꯤ ꯌꯥꯗꯦꯗꯅ ꯍꯥꯏꯗꯤ ꯆꯦꯕꯦꯝꯁꯨ ꯀꯨꯝꯕ ꯌꯥꯎꯕꯅꯤꯅ ꯑꯗꯨꯒꯤꯅꯦ ꯃꯌꯥꯝꯗꯨꯁꯨ ꯁꯦꯟꯖꯔꯒꯦ ꯃꯌꯥꯝꯅ ꯉꯁꯤꯒꯤ ꯕ꯭ꯂꯣꯒꯁꯤ ꯅꯨꯡꯉꯥꯏ ꯇꯥꯔꯗꯤ ꯂꯥꯏꯛ ꯁꯤꯌꯔ ꯑꯦꯟ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯃꯌꯥꯝ ꯑꯊꯨꯕ ꯃꯇꯝꯗ ꯃꯌꯥꯝꯅ ꯍꯥꯏꯔꯛꯄ ꯗꯤꯌꯔꯗꯣ ꯂꯣꯏ ꯅꯝꯖꯔꯛꯑꯅꯤ ꯑꯗꯨ ꯍꯥꯏꯔꯒ ꯃꯌꯥꯝꯗꯨ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ